Kurumjari, Times of Manipur TOMTV ki The Morning Talk Raising the Voice miyang tabi bisingbu taram loksari. Ngasi impan da phong liba tongan pause singda kari karamba pause singda maru pause ori bi haibadu miyang punna khangmina nabi tanja amutang ahan bana lojage. Ngasi impan da phong liba pause singi manungda lamjingba Times ta neshona kokhiba awang nopgi banna mahusagi punsida sauna kaya pikre. Train kaya cancel tokre award handokre Tripura da internet thingkre. Manipura banna saun akai ba thon khre heba pawsna khoi mapung we pawsing ori adu makha tar ba pawsing da CAB ngasi Raya Sabha da puthok lagani lengak pu namhat kani haiba kangbu sing lehen gumsi haiba chief minister gi wafam khoi court to ga fonge adu ato pawsing da ILPS da base year yaudna penthop gi matam natri haiba JC ILPS ki court to ba paw mu shawri adu ato paw amada mioi ba gi hakit numit ki palan thorum pangthok khre haiba pawsna khoi lamjingba Times ki ahan ba page da phong ba phung we pawsing ori makha tarak pada irei pak pause da pung tranga gi total shutdown na Manipur gi mahusa gi punsi da saung akai pikre ha pawsna ahan ba oire aduga makha ta ko pawsing da ILP chana halagani harak ba gi mapung phana harau phong dokre lengak asi mioi khra gi dektek ta chat ka da banatte ha ba chief minister NBN gi wafam ko to go phongi adu ato paw amada hairok amasung wangjing ten tha mandan na harau phong dokre ha paw ma su yauri narol thodang gi pause da ILP chana halakpagi harau khongchat chatuna mi pham khre ima lebak nungsibadi nakhoi na ikhoi digi heloi haiba chief minister gi wafam ko to fongi atopa pawsing dana ngasi Raya Sabha da CAB pass tawna ba puthok tuna khana ga dawri haiba paw amusu yaure aduga makha ta ga pawsing da neso gi khongjang saguluba em suna kokhiba banna mahusa gi punsi saun akai pikre haiba paw mu yaure adu makha tarak pada Manipur da ILP chanaragani haina lauthokibadu thadau in pina taram na ui haiba paw amusu ekhoi mapung we paw na narol thodongi pawse da yauri SANALEIBAK pawse dana Raya Sabha da ngasi CAB puthok lagani ban manung da Assam da irang thokre Tripura da internet thingjin khre ha pawsung pung we paw ore adu makha tar ko pawsing da ILP chana hangani hairak padigi PM Home Minister thagat khre makhoi nei khoi gi lebak ning ba hen manatte ha chief minister gi wafam ko to go fonge adu atopa pawsing da Manipur gi boxing sanaroi sing gi achievement hanthrak le ha paw mu yauri adu atopa pawsing da victim sing na lengak amasung khulai paibasing warauri heba pawsina khoi SANALEIBAK pawse gi ahan bala mai da phongba pawse sing ori Sangai Express tana ILPS line phanghi banate heba chief minister gi wafam ko to ahan ba pawena phonge adu makha ta pawse sing da JC ILPS chanarabasu yelhomi sing gi mapung fa na ngak thok chebangam khiroi heba paw mu yaure adu atopa pawsida NPP na nungai ba phongdokre CAB ngasi Raya Sabha da puthok lagani haiba pawsina Sangai Express ki mapung we pawsing oiri pongna pham pawse dana election tawraga khalakpa mi singna leibak ngaksi lengak pa sing budiktek tobu sing lehen gumsi haiba chief minister gi wafam ko tawi adu ato paw amadana ngasi Raya Sabha da CAB puthok lagani upper house tasu pass tongna ba ngamgani haiba gi thajaba leiri haiba pawsina phung we paw ore adu makha ta ko pawsing da Indo Myanmar Regional Border Committee gi mit pangthokre ngasi India gi space satellite thagat lagani MSU gi total shutdown na mahusa gi punsida sauna akai pikre police na ban sagat pa mahiroi tara phakre haiba pawsina ikoi pawna pham pawse gi mapung we pawsing oiri khuyelan pawse dana Manipur machet ta na kaiduna leiram labani BJP lengak na punsinna ba hona bani CM haiba pawm phonge adu manung dana afaba thabak tawbuda oina lamjen ta na si haiba pawm su yauri adu ato pawsing dana rim slot lambi mayai da leiramba concrete semjin khre footpath semjindri heba pawsing pung we pawsing ore aduga to pawsing da North East Multimedia Campel lising ani taraga mapal kul imphana pangthok ka dori heba pawma yaure adu ato pawsing na lanai committee gi chairman oram retired IGP amana case toruk padi inquiry lephan khre heba pawsing huelan pawng pung we pawsing ore aduga khoi Eastern Express tana BJP di hai khiba sing thabak tu onthu haibu thabak na takle political party social workers sing khantharaga ngang haningi haiba khoi pawsna pung we pawsing ore adu nakal amaduna Manipur People's Bill sing ani taraga ni pan namsinduna thamba laibak thibani haiba pawsna khoi Eastern Express ki mapung we pawsing ore ngasi imphal da phongli ba tongan pawse sing sigi maru we pawsing khar khana ne ne ta khoi kai khumna jaraba SANALEIBAK pawse gi editor HEMANTAKUMAR NINGOMBA khoi gi studio election du leibire tamu bu su taram nokseri tagat chori tawang ngang ngasi imphal da phongli pawse sing ayamada khoi
भारत की यूनियन होम मिनिस्टर अमित शाह ना कोई पार्लियामेंट मणिपुर इनर लाइन परमिट सिस्टम चलना हलगनी है लाउथोखिबी पाउ अदु पास तौखिबगी लोक सभा पास तौखिबी पाउ पुंगदोरपुदा कोई मणिपुर कोई हराउ त्याम पुंगदोरपुगी थोरंग बीजेपी मणिपुर प्रदेश में पुंगइबा थौदांग लरगा कोई एमसू अमसू नेशो की कोई टोटल शटडाउन की मरकता कोई हराउ त्याम लोन पांगथोखि हाइबा अखोई किसानपात लेबा बीजेपी की मणिपुर प्रदेश की ऑफिस तगिना अखोई बैगसन ओपन एयर थिएटर फाव खोंग चलकान मतम चीफ मिनिस्टर अमसुंग काउंसिल मिनिस्टर सिंग मैम यावरकान पांगथोखि मिफमनि मिफमदुदा अखोई चीफ मिनिस्टर न हाइगिबा वाफमसिंग अखोई ngasi पाउचेसिंग याम लोई कोट तौर फोंगे अदो चीफ मिनिस्टर हाइगिबा वाफमसिंग दा अखोई बीजेपी दी थबक न ताई अखोई चिन थबक तौदे खोते अखोई पुन लेमिनसी पॉलिटिकल पार्टी सिंग सोशल वर्कर सिंग तोंगान वामिसंगी डिक्टेट तौर चलोसी खोलोसी अपन पनाम तौबु लेगे चीफ मिनिस्टर ngarang थमोय सेंग थमगी वाफमसिंग अदुदि कै हाय यंगबि बिया ngasi पाउसे सिंग द फोंगरिबा मरुइबा पाउ अमा ओय ngaranggi kano BJP gi kangpuna sillaga pangthokhiba thoromadu khudam oina harabada BJP gi estimate ama oina okpani ngaranggi do kaisu kaide okpa Union Home Minister Amit Shah na Parliament ta thajaba pibani thaja ujikku thajaba pibani dam haibi ado moina piriba thajaba se thabakta soidana onthokadra natragana onthoidra haibasi akhoi masigi matang si astai kaino point thamjauge haibi Parliament Minister amana piba magi thajaba se soidana mana thabakta pangthokam thui ai masi pangthor kanen khali manipur gi si oinadi adu hojuk phawgi oinadi India gi parliament sida pigi ba thajaba si 80% di hojuk phaw thabak to ontok te na ngarang khogi kanu singda ai thengai adu mani kanu gi minister na mana kanu da house amada mana piba thajaba si kayam yamna maru oigi haibasi sigi matang jai laksage khoi India gi parliament si khogi khoi thajabada yumpham oiba aduga masi akoigi gentleman politics ni haitai gentleman oiba adugumba democracy amani once amu hire di masi de iraga pina da pot amani adum thajana bi thabak tu sam tawda ya da tam tawna pot amani maduna minister na mana thaba ma tawni na har kanda madu thabak ta tawbra tawdabra haibasi hayeng assurance committee na male committee na male baduna committee na madu do thabak tawdi karigino thabak tawoina mana yengshalaga second pibinga mi aduga mana thabak tu karigumba tawdasu ngami tawdabagi tam the penalty ma pininga hability aduga tha ahum natraga tha mari natraga numit suki manungda man thaja pigebdo thabak to onthokada bani habase masi iraga leite masi di parliamentary practice ne convention ne tradition ne sida yumpham oiraga adum ahogi mayam na loi thajana ba pot amani aduna aina ojeki manipur gi da Amit Shah na mana pi thaja ba thabak to onthorkani harbagi maru maramdi ahogi chief minister N Birena lusingba team mama union home minister unai last award unabani ko maduda all political party ki mute sing yawi hana gi sim so oramba okram bobi yawi adagi di ahogi men peki magi myoi mapan yawi team asawa team amana salaga ada unarini unaba kandu da ngasagi haina base akhoi sum tabi wani haina basi ai makti yaw bana tabani nam khogi manipur na india ra tin gi matam da leiramba exit ne aruga entrance ne asigi regulation tawna na ba ek amakak le jarame ba aduge ek to system do maduge do hangalan biu haiba port ama or natragana ILPC sana halu haiba port ama ani sine balaise union home minister na ani ji manungda karambane hena khudong sa ka da ge du yenga ka da mana maduge thawto onthoke na mana thajaba perpam leiji machine tai di ngasai effort se hona ba se union home se yona mayam gi hona ba se manipur government na mapung ba thodang lawi ha jamdi akhoi na madu kakpa yaro do mani maruina honorable chief minister N Biren gi magi keno se handaki keno si magi initiative si yamna thagani ngai oi aduga atai mayam so khoi na humdok pa yaro simba le jari adagi di ani subada aina laksa doi point sina ngasai gi mayam na demand tori si ILP sana halu haiba demand du di demand si tawi mamang ne degi tori kuira demand ko sahi yamjani hoi tori demand se sungoi oi dabo manipur gi hoi assembly se masida 2 times warep lograbane ba manipur da ILP sana halla hoi ILP sana hanba central taxation ba yar re na logi warep si ani raksuri madu center na mo logi ti logi da bani
ꯑꯗꯒꯤꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯁꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯦꯅ ꯀꯨꯏꯗ꯭ꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯃꯈꯥ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯧꯔꯤꯅꯤ ꯋꯥꯔꯦꯞꯁꯤ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯕꯤꯜ ꯂꯩꯅ ꯂꯧꯔꯤꯅꯤꯀꯣ ꯂꯧꯔꯤ ꯑꯗꯨꯁꯨ ꯑꯦꯁꯟ ꯄꯤꯕꯤꯈꯤꯗꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯂꯧꯈ꯭ꯔꯦ ꯑꯗꯨꯁꯨ ꯄꯤꯕꯤꯈꯤꯗꯦ ꯑꯅꯤꯔꯛ ꯁꯨꯔꯕꯅꯤꯀꯣ ꯂꯧꯔꯤꯁꯤ ꯄꯤꯈꯤꯗꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯦꯞ ꯑꯩꯅ ꯍꯥꯏꯕꯁꯤꯒꯤ ꯗꯤꯃꯥꯟꯁꯤꯗ ꯍꯦꯟꯖꯜꯂꯛꯄꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯤꯒꯗ꯭ꯔꯥ ꯄꯤꯔꯣꯏꯗ꯭ꯔꯥ ꯅꯍꯥꯟꯈꯣꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯪꯉꯨꯗꯕ ꯄꯣꯠ ꯑꯃꯈꯛꯁꯦ ꯁꯥꯠ ꯂꯥꯎꯅ ꯌꯥꯔ ꯄꯤꯔꯅꯤꯅ ꯍꯥꯏꯔꯛꯄꯁꯤꯗꯅꯤ ꯃꯌꯥꯝꯒꯤ ꯆꯃꯝꯅꯕ ꯑꯃ ꯂꯥꯛꯏꯁꯦ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯑꯃꯕꯨ ꯐꯪꯉꯦ ꯌꯥꯝ ꯐꯩ ꯍꯥꯟꯅ ꯐꯪꯅ ꯊꯥꯖꯔꯝꯗꯕ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯂꯩ ꯑꯗꯨꯒ ꯐꯠꯇꯕ ꯂꯩꯌꯦꯅ ꯍꯥꯏꯅꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯃ ꯄꯤꯔꯛꯏꯁꯦ ꯁꯤꯐꯥꯎꯗꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯦꯅ ꯑꯩꯗꯤ ꯂꯧꯖꯩ ꯑꯗꯨꯒ ꯀꯦꯞꯀ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ILPSꯀꯤ ꯈꯦꯠꯅꯕꯁꯦ ꯃꯁꯤꯃꯁꯨ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯗ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ILPSꯇꯤ ꯃꯥꯒꯤ ꯁꯤꯁꯇꯦꯝ ꯑꯃꯈꯛꯅꯤ ꯀꯩꯗꯧꯅꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯇꯣꯞ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯗꯤꯌꯥꯗꯤ ꯑꯣꯏꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯆꯥꯗꯤ ꯅꯠꯇꯕ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕ ꯕꯤꯍꯥꯔꯗꯒꯤ ꯂꯥꯛꯄ ꯗꯦꯜꯂꯤꯗꯒꯤ ꯂꯥꯛꯄ ꯗꯦꯟ ꯑꯁꯥꯝꯗꯒꯤ ꯂꯥꯛꯄ ꯐꯥꯎꯗ ꯃꯅꯤꯄꯨꯔ ꯃꯆꯥ ꯅꯠꯇꯕꯁꯤꯡꯗꯣ ꯃꯥꯒꯤ ꯆꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯄꯥꯔꯃꯤꯠ ꯑꯃ ꯂꯧ ꯍꯥꯏꯕꯅꯤ ꯃꯥꯅ ꯂꯩꯗꯨꯗꯨ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯑꯣꯏꯕ꯭ꯔꯥ ꯑꯁꯥꯡꯕ ꯃꯇꯝꯒꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯄꯥꯔꯃꯤꯠ ꯑꯃ ꯂꯧꯔꯒ ꯆꯪꯉꯨ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟꯅ ꯀꯔꯤꯅꯣ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟꯅ ꯍꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯈꯨꯠꯇ ꯍꯧꯖꯤꯛꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯩꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯑꯦꯅꯤ ꯇꯥꯏꯝ ꯑꯩꯈꯣꯏꯁꯦ ꯈꯣꯡꯒꯨꯜ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯑꯀꯤꯕ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯀꯅꯥꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯤꯇꯣꯞ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯤꯇꯣꯞ ꯃꯌꯥꯝ ꯑꯃ ꯂꯩ ꯂꯩꯔꯤꯕ ꯃꯤꯇꯣꯞꯁꯤ 1980ꯗ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯁꯨꯅꯦ ꯑꯦꯝ ꯀꯣꯛꯅꯦ ꯇꯧꯔꯒ ꯑꯀꯟꯕ ꯏꯍꯧ ꯑꯃ ꯍꯧꯏ ꯑꯩꯈꯣꯏ ꯒꯣ ꯕꯦꯛ ꯐꯣꯔꯦꯅꯔ ꯍꯥꯏꯅ ꯃꯌꯥꯝ ꯇꯥꯕ ꯈꯪꯕꯤꯔꯝꯃꯤ ꯒꯣ ꯕꯦꯛ ꯐꯣꯔꯦꯅꯔꯁꯤꯗ ꯃꯗꯨꯗ ꯒꯣꯔꯃꯦꯟꯠꯀ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯤ ꯉꯁꯥꯏꯒꯤ ꯃꯤꯇꯣꯞꯁꯤꯡꯁꯦ ꯃꯁꯛ ꯈꯪꯗꯣꯛꯄ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯗꯤꯄꯣꯔꯠ ꯇꯧꯕ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯒꯃꯦꯟꯅ ꯃꯗꯨꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯝꯁꯜꯂꯒ ꯊꯝꯈꯤꯕ ꯑꯗꯣ ꯑꯇꯩ ꯄ꯭ꯔꯦꯁꯔ ꯒ꯭ꯔꯨꯞꯁꯤꯡꯁꯨ ꯀꯟꯅ ꯍꯥꯏꯈꯤꯗꯦ ꯍꯥꯏꯕꯗꯤ 1980ꯗꯒꯤ ꯑꯩꯈꯣꯏꯁꯤ ꯄꯥꯈꯠꯈ꯭ꯔꯕꯅꯦꯕ ꯃꯅꯤꯄꯨꯔꯗ ꯃꯤꯇꯣꯞ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯈꯪꯉꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯒꯤ ꯃꯤꯇꯣꯞꯁꯤꯡꯗꯣ ꯃꯗꯨ ꯍꯧꯖꯤꯛꯇꯤ CABꯁꯤꯅ ꯀꯩꯗꯧꯔꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯐꯨꯜ ꯑꯣꯏꯕ ꯁꯤꯇꯤꯖꯟ ꯑꯣꯏꯅꯅꯕꯒꯤ ꯃꯣꯏꯗ ꯑꯌꯥꯕ ꯄꯤꯔꯅꯦꯕ ꯉꯁꯤꯁꯦ ꯄꯥꯔꯂꯥꯃꯦꯟꯇ ꯄꯨꯊꯣꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯄꯥꯔꯂꯥꯃꯦꯟꯁꯤ ꯔꯥꯖ꯭ꯌ ꯁꯚꯥꯗꯅꯤ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯄꯨꯡ 2ꯗꯒꯤ ꯈꯟꯅꯕ ꯍꯧꯒꯅꯤ ꯑꯗꯨꯒ ꯚꯣꯠ ꯂꯧꯅꯕꯅ ꯄꯨꯡ 10ꯗ ꯚꯣꯠ ꯂꯧꯅꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯂꯥꯏꯟꯃꯦꯟꯁꯤꯗ ꯌꯦꯡꯕ ꯀꯥꯟꯗ NDAꯅ ꯃꯁꯤꯡ ꯍꯦꯟꯅ ꯆꯠꯄꯅꯤꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯁꯤ ꯃꯌꯥꯝ ꯂꯣꯏꯅ ꯑꯗꯨꯝ ꯍꯥꯏꯅꯩ ꯑꯩ ꯏꯁꯥꯅꯁꯨ ꯑꯗꯨꯝ ꯊꯥꯖꯩ ꯑꯗꯨꯅ ꯀꯦꯞ ꯊꯤꯡꯕꯤꯅꯅꯕ ꯍꯧꯖꯤꯛꯇꯤ ꯄꯥꯔꯂꯥꯃꯦꯟꯇ ꯂꯩꯔꯔꯣꯏꯅ ꯂꯧꯏ ꯍꯧꯖꯤꯛ ꯀꯅꯥꯅꯅꯣ ꯂꯣꯗ ꯆꯦꯂꯦꯟꯖ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯅ ꯃꯈꯜ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯐꯣꯔꯦꯅꯔ ꯃꯌꯥꯝꯁꯤꯡꯁꯦ ꯃꯤꯇꯣꯞ ꯃꯌꯥꯝꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯑꯣꯏꯔꯅꯤ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯅꯤ ꯃꯗꯨꯗꯤ ꯉꯁꯥꯏꯒꯤ ILPꯁꯤꯅ ꯃꯣꯏꯕꯨ ꯗꯤꯄꯣꯔꯠ ꯇꯧꯕ ꯉꯝꯃꯔꯣꯏꯕ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯔꯔꯣꯏꯕ ꯑꯩꯈꯣꯏ ꯕꯦꯁ ꯑꯦꯔꯤꯌꯥꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯃꯥꯗꯤ ꯄꯥꯔꯃꯤꯠ ꯑꯃ ꯄꯤꯕ ꯈꯛꯀꯤ ꯋꯥꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯒꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯛꯁꯟ 7ꯗ ꯑꯃ ꯌꯥꯎꯔꯤꯀꯣ ꯌꯥꯎꯕꯗꯤ ꯉꯁꯥꯏ ꯃꯤꯇꯣꯞꯅ ꯂꯝ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯣꯠ ꯑꯃꯗꯤ ꯌꯥꯎꯕ ꯂꯝ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨ ꯀꯩꯅꯣꯗꯁꯨ ꯅꯥꯒꯥꯂꯦꯟꯁꯨ ꯌꯦꯡꯁꯦꯕ ꯃꯤꯖꯣꯔꯥꯝꯁꯨ ꯌꯦꯡꯁꯦꯕꯀꯣ ꯃꯣꯏꯅ ꯃꯣꯏ ꯂꯝꯒꯤ ꯅꯤꯉꯣꯜ ꯂꯧꯁꯜꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯅꯤꯉꯣꯜꯗꯨꯒꯤ ꯃꯃꯤꯡꯗꯨꯗ ꯃꯣꯏꯅ ꯐꯥꯝ ꯆꯂꯥꯏꯔꯅꯤ ꯀꯝꯄꯅꯤ ꯆꯂꯥꯏꯔꯅꯤ ꯂꯝ ꯂꯩꯁꯜꯂꯅꯤ ꯑꯗꯨꯒ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯃꯥꯗꯤ ꯄꯥꯔꯃꯤꯠ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯩꯗꯣꯏꯅꯤ ꯃꯥꯗꯤ ꯑꯗꯨ ꯊꯥ 6 ꯄꯥꯏꯒꯦꯔꯥ 9 ꯄꯥꯏꯒꯦꯔꯥ 10 ꯄꯥꯏꯒꯦꯔꯥ ꯑꯗꯨꯒ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯗꯨꯗꯤ ꯀꯩꯗꯧꯔꯦ ꯃꯥꯗꯨꯗꯤ ILP ꯆꯪꯉꯔꯣꯏ ꯃꯥꯗꯤ ꯃꯤꯇꯣꯞ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯣꯗꯗꯤ ꯃꯥꯁꯤ ꯃꯤꯇꯣꯞ ꯑꯣꯏꯐꯝ ꯊꯣꯛꯏꯅꯦꯕ ꯑꯗꯣ ꯃꯣꯏꯒꯤꯗꯤ ꯇ꯭ꯔꯦꯗꯤꯁꯟꯒꯤ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯃꯣꯏ ꯀꯜꯆꯔꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯆꯥꯗꯨꯗꯤ ꯃꯥꯗꯤ ꯃꯣꯏꯒꯤ ꯅꯥꯒꯥꯃꯤꯁ ꯑꯣꯏꯗꯣꯏꯅꯦꯕ ꯇꯧꯔꯤꯁꯤꯡꯁꯦ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯥꯛꯑꯦꯕ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅꯅꯦ ILPꯕꯨ ꯑꯣꯏꯔꯣ ꯀꯦꯞꯄꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜꯁꯦ ꯋꯥꯈꯜ ꯇꯥꯕ ꯑꯃꯗꯤ ꯆꯪꯉꯤ ꯉꯁꯥꯏꯒꯤ ꯕꯥꯎꯟꯗꯔꯤꯗ ꯇꯥꯔꯤꯕ ꯃꯣꯔꯦꯗ ꯈꯨꯟꯗꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯑꯗꯒꯤꯗꯤ ꯖꯤꯔꯤꯕꯥꯝꯗ ꯇꯧꯔꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤ ꯀꯩꯅꯣ ꯇꯥꯔꯤꯕ ꯑꯗꯒꯤ ꯃꯥꯎꯔ ꯇꯥꯔꯤꯁꯤꯡꯁꯤꯅ ꯍꯌꯦꯡ ꯃꯣꯏꯅ ꯊꯦꯡꯅꯒꯗꯣꯏꯁꯤꯡꯁꯤ ꯑꯩꯒꯤ ꯐꯤꯔꯒꯥꯎꯗ ꯄꯩꯁꯥ ꯈꯔ ꯐꯪꯍꯧꯔꯒ ꯂꯣꯏꯔꯦꯁꯦ ꯈꯜꯂꯣꯏꯗꯕꯅꯦꯕ ꯑꯁꯣꯛꯄꯗꯤ ꯃꯅꯤꯄꯨꯔ ꯀꯟꯗꯣꯏꯅꯤꯀꯣ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤ ꯑꯦꯅꯤ ꯇꯥꯏꯝ ꯃꯨꯠꯈꯤꯕ ꯌꯥꯏꯀꯣ ꯑꯗꯨꯅ ꯃꯁꯤꯡꯁꯦ FAꯖꯅ ꯇꯧꯒꯦꯁꯦ ꯍꯥꯏꯔꯒ ꯍꯌꯦꯡ ILPꯁꯨ ꯉꯥꯏꯔꯦ ꯑꯃꯁꯨ ꯅꯥꯀꯥꯟꯗꯨꯗꯤ ꯃꯗꯨꯒꯤ ꯄꯣꯠꯁꯦ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯥꯏꯔꯛꯀꯗꯣꯏꯅꯤ ꯃꯣꯏ ꯃꯈꯨꯠꯇ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯦꯕ ꯑꯗꯨꯒ ꯂꯩꯉꯥꯛꯅ ꯇꯧꯔꯤꯕ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕꯁꯦ ꯐꯪꯕ ꯉꯝꯅꯕ ꯍꯣꯠꯅꯁꯦꯅ ꯑꯩ ꯑꯄꯤꯜ ꯇꯧꯏ ꯑꯗꯨ ꯑꯃꯨꯛ JC ILPSꯅꯁꯨ ꯃꯇꯝ ꯀꯌꯥ ꯃꯃꯥꯡꯗꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂ ꯂꯥꯛꯑꯦ ꯑꯩꯈꯣꯏ ILP ꯆꯠꯅꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯑꯗꯨ ꯉꯔꯥꯡꯁꯦ JC ILPSꯀꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯃꯗ JC ILPSꯁꯤ ꯉꯁꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯂꯩꯉꯥꯛꯅ ꯄꯤꯔꯛꯄ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯕꯦꯁꯤꯌꯥ ꯌꯥꯎꯗꯕꯅꯤ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯕ ꯑꯩꯈꯣꯏ JC ILPSꯀꯤ ꯋꯥꯐꯝ ꯊꯝꯃꯦ ꯁꯤ ꯇꯥꯃꯣꯅꯁꯨ ꯃꯉꯣꯟꯗ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯗꯣ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟ ꯈꯔꯗꯅ ILP ꯆꯠꯅꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯄ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯏ
ꯑꯗꯣ ꯍꯧꯖꯤꯛ ꯕꯦꯁꯤꯌꯥ ꯂꯩꯇꯕꯁꯤꯒꯤ ꯆꯌꯦꯠꯅꯕꯁꯤ ꯖꯦꯁꯤꯌꯥ ꯄꯦꯟꯗ꯭ꯔꯤꯗꯨ ꯅꯩꯅꯕ ꯈꯟꯅꯕ ꯃꯊꯧ ꯇꯥꯔꯤꯅ ꯊꯝꯃꯤꯕ ꯋꯥꯐꯝꯁꯤꯗ ꯀꯩ ꯌꯦꯡꯒꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯕꯦꯡꯒꯣꯜ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯑꯩꯈꯣꯏꯒꯤ ꯔꯦꯒꯨꯂꯦꯁꯟ ꯑꯦꯛ ꯍꯥꯏꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁ ꯏꯟꯗꯤꯌꯥꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯎꯃꯪ ꯋꯥꯃꯪꯗꯒꯤ ꯐꯪꯕ ꯄꯣꯠꯊꯣꯛ ꯅꯨꯡꯊꯣꯛ ꯃꯌꯥꯝꯁꯤꯡꯗꯨ ꯑꯇꯣꯞꯄ ꯃꯤ ꯆꯪꯉꯛꯇꯅꯕꯒꯤꯗꯃꯛꯇ ꯕ꯭ꯔꯤꯇꯤꯁ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯝꯄꯅꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯊꯤꯡꯕꯗꯣ ꯑꯗꯨꯒꯤ ꯑꯦꯛꯇꯨꯅꯤ ꯃꯁꯤ ꯌꯥꯝ ꯀꯨꯏꯔꯕ ꯑꯦꯛꯅꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯦꯛꯅꯤ ꯑꯗꯨꯒꯤ ꯑꯦꯛꯇꯨꯗꯒꯤ ꯏꯟꯗꯤꯌꯥ ꯑꯣꯏꯔ ꯃꯇꯨꯡꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯅꯠꯇꯅ ꯍꯥꯏꯕꯗꯨ ꯏꯟꯗꯤꯌꯥ ꯃꯆꯥ ꯅꯠꯇꯅ ꯍꯥꯏꯅ ꯂꯥꯛꯄꯩ ꯋꯥꯅꯦꯕ ꯄꯣꯠꯁꯤꯡꯁꯦ ꯑꯗꯨꯅ ꯅꯥꯒꯥꯂꯦꯟ ꯃꯆꯥ ꯅꯠꯇꯅ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯃꯤꯖꯣꯔꯥꯝ ꯃꯆꯥ ꯅꯠꯇꯅ ꯍꯥꯏꯕ ꯈꯛꯇꯪ ꯍꯥꯞꯆꯤꯜꯂꯛꯄꯩ ꯋꯥꯅꯦꯕ ꯑꯗꯨꯒꯤ ꯑꯦꯛꯇꯨꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯌꯦꯜꯂꯧꯃꯤꯁꯤꯡꯁꯤꯒꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯅꯕ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏꯅ ꯌꯥꯎꯗꯦ ꯍꯥꯏꯕꯗꯨ ꯌꯥꯝ ꯆꯨꯝꯕ ꯑꯗꯨꯗ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤ나 NRC ꯆꯠꯅꯍꯟꯒꯅꯤ ꯍꯥꯏ NRCꯁꯤ ꯑꯁꯥꯝꯗ ꯇꯧꯈ꯭रे 1972ꯗ 71ꯒꯤ ꯃꯥꯔꯆ 24ꯗ ꯕꯦꯖ ꯑꯦꯔꯤꯌꯥ ꯑꯣꯏꯔꯒ ꯇꯧꯔꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯃꯁꯤꯒꯤꯁꯤ ꯇꯧꯔꯅꯤꯅ ꯃꯥꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯃꯗꯨꯁꯨ ꯁꯣꯏꯅ ꯇꯧꯔꯅꯤ ꯑꯗꯨꯒ 2024ꯗꯗꯤ ꯏꯟꯗꯤꯌꯥꯗ ꯃꯤꯇꯣꯞ ꯑꯃꯇ ꯂꯩꯍꯜꯂꯔꯣꯏ ꯇꯥꯟꯊꯣꯛꯀꯅꯤꯅ ꯍꯥꯏ ꯀꯦꯞꯇꯤ ꯂꯥꯛꯈ꯭रे ꯀꯦꯞꯇꯤ ꯂꯥꯛꯑꯅꯤꯀꯣ ꯍꯥꯟꯅ ꯃꯤꯇꯣꯞ ꯑꯣꯏꯔꯝꯕ ꯃꯌꯥꯝꯁꯤꯡꯗꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯂꯤꯒꯦꯂꯥꯏꯁ ꯇꯧꯕ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯔꯅꯤ ꯑꯗꯨ ꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞ ꯂꯩꯍꯜꯂꯣꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯊꯣꯏꯅ ꯋꯥꯍꯟꯊꯣꯛ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯅꯩꯅꯕꯁꯨ ꯆꯨꯝꯗ꯭ꯔꯕꯅꯦꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯁꯨ ꯌꯥꯝ ꯀꯟꯅ ꯅꯩꯅꯔꯤꯕ ꯄꯣꯠ ꯑꯃꯅꯤꯅ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯤ ꯈꯛꯇꯪꯗꯤ ꯑꯦꯇꯦꯛ ꯇꯧꯗꯣꯏꯅꯦꯕ ꯃꯣꯏꯁꯦ ꯑꯗꯨꯅ ꯁꯦꯀꯨꯂꯔꯤꯖꯝꯗ ꯌꯥꯝ ꯁꯣꯛꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯤꯁꯨ ꯅꯥꯀꯜ ꯑꯃꯗ ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯏꯑꯕ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯕꯤꯜ ꯑꯃ ꯂꯩꯔꯝꯕꯗꯨꯗꯤ ꯃꯥꯗꯨꯗꯤ ꯃꯥꯒꯤ ꯕꯦꯖ ꯑꯦꯔꯤꯌꯥ ꯑꯃ ꯌꯥꯎꯖꯩ ꯑꯗꯨꯒ ꯗꯤꯄꯣꯔꯠ ꯇꯧꯅꯅꯕ ꯏꯟꯊꯣꯛꯈꯤꯅꯕꯒꯤ ꯃꯥꯒꯤ ꯄꯣꯠ ꯃꯌꯥꯝ ꯌꯥꯎꯖꯩꯌꯦꯕ ꯃꯦꯀꯥꯅꯤꯖꯝ ꯃꯌꯥꯝ ꯌꯥꯎꯖꯩꯌꯦꯕ ꯑꯗꯨꯗ ꯑꯁꯣꯏꯕ ꯈꯔ ꯂꯩꯔꯝꯕ ꯌꯥꯏ ꯑꯍꯣꯕ ꯈꯔ ꯂꯩꯔꯝꯕ ꯌꯥꯏ ꯃꯗꯨ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯀꯥꯟꯗ ꯃꯇꯝꯒꯤ ꯑꯣꯏꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯀꯥꯟꯗ ꯏꯐꯦꯛꯇꯤꯕ ꯑꯣꯏꯕꯗꯤ ꯃꯗꯨꯅꯗꯤ ꯍꯦꯟꯅ ꯑꯣꯏꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤꯁꯦ ILPꯗꯒꯤ ILPSꯇꯒꯤ ILPSꯇꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯆꯠꯅꯔꯤꯕ ꯀꯩꯅꯣ ꯏꯁꯇꯦꯠ ꯃꯌꯥꯝꯁꯨ ꯏꯔꯥꯡ ꯍꯧꯔꯤꯁꯤꯗꯤ ꯏꯔꯥꯡ ꯂꯣꯏ ꯍꯧꯔꯤꯁꯤꯗꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇꯅꯤ ꯀꯔꯤꯝ ꯇꯧ ꯉꯝꯗꯦꯅ ꯏꯔꯥꯡ ꯍꯧꯔꯤꯁꯤꯅꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯂꯣ ꯑꯃ ꯃꯇꯝꯒ ꯆꯨꯅꯕ ꯂꯣ ꯑꯃ ꯁꯦꯝꯃꯒ ꯆꯠꯅꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯐꯩ ꯑꯗꯣ ꯐꯔꯁꯨ ꯐꯅ ꯍꯥꯟꯅ ꯀꯔꯤꯝꯇ ꯉꯥꯛꯂꯧ ꯂꯩꯔꯝꯗꯕ ꯄꯣꯠ ꯑꯃ ꯍꯟꯗꯛ ꯄꯨꯁꯜꯂꯛꯄꯁꯦ ꯃꯁꯤ ꯑꯩ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯇꯔꯥꯝꯅ ꯑꯣꯛꯅꯤꯡꯉꯦꯅ ꯊꯝꯖꯒꯦ ILPꯁꯨ ꯆꯠꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯃꯤꯇꯣꯞꯁꯤꯡꯕꯨ ꯀꯃꯥꯏꯅ ꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯃꯊꯧ ꯇꯥꯏꯁꯤꯅꯤ ꯇꯥꯃꯣ ꯑꯗꯣ ꯇꯥꯃꯣ ꯉꯔꯥꯡ ꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯅ ꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ILP ꯆꯠꯄꯒꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯉꯩ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏ ꯅꯦꯁꯣ ꯑꯃꯁꯨꯡ ꯑꯦꯝꯁꯨꯅꯁꯨ ꯀꯦꯞ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯄꯨꯡ 12ꯒꯤ ꯄꯨꯡ 15ꯒꯤ ꯕꯟ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯇꯧꯈꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯃꯅꯨꯡꯗꯨꯅ ꯑꯩꯈꯣꯏ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯀꯥꯏ ꯄꯤꯈꯤ ꯑꯗꯨ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯕꯛꯁꯤꯡ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯆꯦꯛꯁꯤꯟꯕ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏ 10 ꯐꯥꯖꯤꯟꯈꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯘꯥꯂꯌꯥꯗꯁꯨ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇꯁꯨ ꯁꯥꯇ꯭ꯔꯁꯤꯡ ꯐꯥꯖꯤꯜꯂꯨꯕ ꯁꯥꯇ꯭ꯔꯁꯤꯡꯗꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯂꯩ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯐꯥꯖꯤꯟꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯣ ꯊꯥꯗꯣꯛꯈ꯭ꯔꯕ꯭ꯔꯥ ꯊꯥꯗꯣꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯉꯁꯤꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯉꯔꯥꯡꯃꯛꯁꯨ ꯕꯣꯔꯗꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯐꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ N Birenꯅ ꯕꯟ ꯇꯧꯔꯤꯕꯁꯤꯡꯁꯦ ꯇꯥꯟꯅ ꯐꯥꯔꯛꯑꯣꯅ ꯄꯨꯂꯤꯁꯇ ꯑꯩꯅ ꯐꯥꯍꯟꯕꯅꯤ ꯑꯩꯈꯣꯏꯒꯤ MLAꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯀꯦꯟꯗ꯭ꯔꯒꯤ MLAꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯑꯩꯈꯣꯏ ꯋꯥꯅꯣꯝꯕꯤꯔꯛꯄ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯕꯤꯔꯛꯀꯅꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯥꯝ ꯕꯣꯜꯗ ꯑꯣꯏꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ISTV ꯏꯝꯄꯦꯛ TV TOMTVꯗ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ꯄꯤꯕ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯂꯣꯏꯅ ꯊꯥꯗꯣꯛꯄ ꯚꯔꯁꯟꯗꯨꯃ ꯑꯗꯨꯝ ꯃꯌꯥꯝ ꯇꯥꯒꯦ ꯑꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯍꯧꯖꯤꯛ ꯏꯔꯥꯡꯕꯨ ꯇꯧꯔꯒꯗꯤ ꯏꯔꯥꯡ ꯁꯤꯜꯂꯤꯕ ꯕꯟꯕꯨ ꯇꯧꯔꯒꯗꯤ ꯍꯥꯏꯕ ꯃꯤꯁꯤꯡꯗꯣ ꯇꯥꯟꯅ ꯐꯥꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯀꯩ ꯍꯥꯏꯅ ꯌꯦꯡꯕ ꯌꯥꯒꯦ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯃꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯂꯨꯖꯥꯠꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤ ꯅꯤꯡꯊꯧꯅꯤ ꯃꯥꯅ ꯍꯥꯏꯕ ꯋꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯍꯥꯏꯕ ꯆꯞ ꯃꯥꯟꯅꯖꯥꯠꯅꯤ ꯃꯥꯂꯦꯝ ꯂꯩꯗ ꯇꯥꯐꯄꯣꯟꯇꯦ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯑꯗꯨ ꯌꯥꯊꯪꯗꯨ ꯉꯁꯥꯏꯒꯤ ꯐꯕ ꯐꯠꯇꯕ ꯀꯔꯤꯝ ꯂꯩꯇꯅ ꯉꯁꯥꯏ ꯄꯨꯂꯤꯁ ꯀꯥꯡꯕꯨꯅ ꯑꯣꯟꯊꯣꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯋꯥ ꯉꯥꯡꯕꯗ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯐꯩ ꯑꯗꯨꯒ ꯄꯥꯕ꯭ꯂꯤꯛ ꯄ꯭ꯂꯦꯠꯐꯣꯝꯗ ꯉꯥꯡꯕ ꯃꯇꯝꯗꯕꯀꯣ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯋꯥꯁꯤ ꯌꯥꯝ ꯉꯥꯡꯍꯟꯅꯤꯡꯉꯤ ꯊꯃꯣꯏꯗ ꯑꯃ ꯂꯩꯕ ꯌꯥꯏ ꯃꯤꯌꯥꯝꯗ ꯋꯥ ꯑꯃ ꯉꯥꯡꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯗ ꯃꯃꯤꯡ ꯌꯥꯝ ꯆꯠꯄ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯁꯦ ꯑꯗꯨ ꯗꯤꯕꯂꯞꯃꯦꯟꯇ ꯑꯃꯨꯛ ꯌꯦꯡꯀꯥꯟꯗ ꯆꯩꯅꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯖꯤꯟꯄꯤꯟꯁꯤ ꯌꯦꯡꯕꯤꯔꯣ ꯃꯥ ꯄꯥꯕ꯭ꯂꯤꯛꯇ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯃꯦꯗꯤꯌꯥꯗ ꯊꯣꯛꯑꯒ ꯋꯥ ꯀꯌꯥ ꯉꯥꯡꯒꯦ ꯑꯗꯣ ꯊꯕꯛꯇꯤ ꯃꯤ ꯐꯖꯅ ꯑꯗꯨꯝ ꯇꯧꯋꯦ ꯅꯨꯡꯇꯤꯖꯅ ꯇꯧ ꯌꯥꯅꯤ ꯄ꯭ꯔꯤꯊꯤꯕꯤ ꯂꯝꯕꯥ ꯇꯧꯒꯦ ꯊꯣꯔꯛꯏꯕꯅꯤ ꯇ꯭ꯔꯦꯗ ꯑꯦꯟड ꯀꯃꯔꯁꯁꯤꯗ ꯂꯝꯕꯥ ꯊꯣꯔꯛꯏꯕꯅꯤ ꯑꯗꯣ ꯃꯥꯁꯤ ꯃꯥꯏ ꯄꯥꯛꯏꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤꯅ ꯆꯤꯟꯗꯒꯤ ꯑꯣꯏꯅ ꯆꯤꯟ ꯊꯦꯔꯥꯄꯤ ꯑꯣꯏꯅ ꯊꯣꯔꯛꯄ ꯑꯣꯏꯅ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯀꯩꯅꯣꯗꯤꯀꯣ ꯃꯁꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯍꯥꯏꯔꯤꯁꯦ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ
ꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯀꯩꯅꯣ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯜꯂꯤ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯁꯤ ꯃꯌꯥꯝꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯅꯧꯃꯤꯁꯤꯡꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯗꯦꯟ ꯑꯗꯒꯤ ꯃꯁꯤ ꯅꯦꯁꯣꯅ ꯅꯣꯔꯠ ꯏꯁꯀꯤ ꯁ꯭ꯇꯦꯠ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯕ ꯈꯣꯡꯖꯪꯅꯤ ꯆꯪꯁꯤꯜꯂꯤꯁꯦ ꯑꯩꯈꯣꯏ ꯈꯛꯇꯪ ꯅꯨꯡꯉꯥꯏꯔꯒ ꯑꯣꯔ ꯑꯁꯥꯝꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯧꯖꯤꯛ ꯑꯁꯥꯝ ꯌꯥꯎꯗꯦꯗꯅ ꯍꯧꯖꯤꯛ ꯑꯁꯥꯝꯒꯤꯗ ꯌꯥꯎꯔꯤꯗꯣ 6 ꯁꯦꯗꯨꯜ ꯆꯠꯅꯕ ꯃꯐꯝ ꯈꯔ ꯈꯛꯇꯅꯦꯕ ꯑꯗꯨꯒꯤ ꯃꯤꯌꯥꯝꯃꯛꯇ ꯍꯧꯖꯤꯛ ꯏꯔꯥꯡ ꯍꯧꯔꯤꯅꯦ ꯍꯧꯖꯤꯛ ꯏꯔꯥꯡ ꯍꯧꯔꯤ ꯕꯣꯗꯣꯂꯦꯟꯒꯤ ꯏꯔꯥꯡ ꯍꯧꯔꯤꯅꯦꯕ ꯍꯧꯖꯤꯛꯁꯤꯡꯁꯦ ꯀꯦꯞ ꯌꯥꯔꯣꯏꯅ ꯍꯧꯔꯛꯏꯅꯦꯕ ꯄꯣꯠꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇ꯭ꯔꯤꯄꯨꯔꯥꯁꯨ ꯍꯧꯖꯤꯛ ꯀꯣꯟꯁꯤꯟꯕꯤꯗꯦ ꯑꯗꯣ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯏꯔꯥꯡ ꯍꯧꯔꯛꯏꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯔꯤꯂꯤꯐ ꯐꯪꯉꯦꯅ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯊꯥꯕꯜ ꯆꯣꯡꯉꯤ ꯑꯗꯨꯒ ꯃꯤꯅ ꯁꯨꯝ ꯅꯥꯀꯟꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯀꯞꯅꯔꯤꯕ ꯑꯗꯨꯒ ꯈꯣꯡꯖꯪꯗꯨꯗꯤ ꯃꯦꯟꯄꯦꯛꯀꯤ ꯃꯈꯥꯗ ꯀꯔꯤ ꯃꯦꯟꯄꯦꯛꯀꯤ ꯑꯩꯈꯣꯏ ꯅꯦꯁꯣꯒꯤ ꯃꯈꯥꯗ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯔꯤꯅꯦꯕ ꯄꯣꯠꯇꯣ ꯑꯗꯣ ꯈꯤꯇꯪ ꯑꯗꯨꯒꯤꯗꯣ ꯃꯔꯤꯜ ꯃꯔꯥꯡꯕ ꯈꯤꯇꯪ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯣꯏ ꯃꯣꯏ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯍꯥꯟꯅ ꯈꯜꯂꯝꯃꯦꯕꯀꯣ ꯑꯁ ꯁꯤꯒꯨꯝꯕ ꯑꯃ ꯂꯥꯛꯄꯁꯤꯗ ꯏꯁꯥꯁꯤꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤꯅꯦꯕ ꯑꯣ ꯑꯩꯈꯣꯏ ꯈꯤꯇꯪꯗꯤ ꯁꯣꯔ ꯍꯣꯟꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗꯤ ꯂꯩꯔꯦꯁꯦ ꯀꯥꯏꯅ ꯈꯟꯖꯔꯤꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯔꯥꯎꯕꯗꯨꯗꯤ ꯃꯇꯥꯡ ꯆꯥꯐꯥꯠꯇꯕ ꯍꯧꯖꯤꯛ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯩꯈꯣꯏ ꯁꯣꯇꯤꯟ ꯀꯨꯃꯥꯔꯅꯁꯨ ꯉꯔꯥꯡ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯃꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ N Birena Benjai Bugun Khulna Don Tinna Bambala Thadana Harau Harau Matam Nate Mashi North Iski Tongan North East Ministry State Machine Tongan Tongana Tahana Bar Sakana Loropa Police the Bidet Tongja Labra Haba Hosotin Kumar from the position the court Tonga down. So may I do Sagi Manipuri ILP Sanarani and Hazaba Pirinigo Tazaba Pibadu Parliament the Pire Tazabashi Tabak the Soil Otorkan and Tazi Atu the Sontorkan and Tazi Hayang Matuna Tabak Otorkanasu Kwaraman Katil May have a song of him some of him the lady I don't know Suti Tadal Bakarum Tori the Lotopotas with Taragadi San Antonio Land people Pamagin no I ran the Hiva so now to shut down you know the Lengaki school Malaki Lengaki Lotion Tadro with a group among Nakala Satariba Kongjang a total shutdown so what Ugi Bagam I think it can see the Sagi Lakanida Nasagi Seminars honorable seminars and Bangi Matang the blockade Matang the Mana Lepa Magi Fie to the Yamapun Tawani I am aboard some awards Bangashi the Akuto Honing Machina Quick Sakopesida Tintali Masima the I'm aboard some awards Matanaba Adam Honaba Sumena Kali Magi outspoken over Magi Tamui the legend Matamui the Yamna think Pora Manico Lafula Poting Aki Pentoba Sawi no I highway one. Although I couldn't Hosik Lake Dushi, our my own Dushi, Nasaki, ILP Snadi, Akwigi, work Sahikungi, Matundu, or Kodeba, demographic imbalance, the Kuhan Mangamois Mokanga. I quite Adonadi, Mapung Papa Kogi demanded Pangmanatri, Mapung Papa demanded Pangmanatri, demand of a period and a soqueta, Harau Tosumdi. Atopa Madamu, civil society organizing or Miangi roles, Masi Equi Narangi, Nasagi Mipam, the Ngangari Porto Tab, the Inactang in a Nuajita Yawi. Civil society Magi Matik May Hantarakpa or Natagana Mogitom to Matoda, when on a tenator of Potana Makalamanico, Mashidum later be out of Poramani, the democracy Yav Poramani, Karinwakanda, Ninto Mahavashi, Manatong the Torpia. I think Maduki might break out of opposition party to show Karimatum to Mina Levia. Also, Miami Kolaudi to Mina Leviati. Leganga Toris Mutam Soire, the Angang Amabulama Kanda, Kapayra, at the Kapayaro had a Kamite of Unity. Nan Kapayaro going a person of Sultan Gabrava. Adurita Pate. I took a short putty, as soon as Tonasi, Nangasi, I took a reason the Sanasi, Nakuidona Kushu Lebamusi, Yah, as a Lebamusi, Hidana film to show, others of Payeva. I took a Tabak on top of the show, Adam Yam Tavane. Aduna, so me on a level seminary, Narang, have you Mayam to Yanimu Mayam Shiawi, Aduga, Kuanda Kitan Tavan Whitava, Tunda Whitava, or Higa the Hiba Water, when hiding Waduga, Mark Topaduga, whatever did Yawi. At the Mapu in the Yam without Maggie Torang say Adam my pie and most of the Lobby. Tamato Palms in the Costa of the way Panaga who should be Wafumsi, a way and the Shinadi, Yaning the Pungovi Pausi, who Sanaleba Pausi, whom in a pau, Sequo Torito. Howjik Nagagi, a Koy Warwishin, Progno Borski, Koy Berlingaki, Devil the Lady, when he was Maki and Imakin winner. Adugi, Rokate Warwishin is a pro Sabsaba with the Lepangumdre. I do Handaki Parliament session to Matum, the situation and Lepon and Lepo drives him and Tazamutamari. I was selected there who Panaga who should be from the anti Sidia, the Wafum Lapus, the Kayan Beto. Nagalengi, who MP Amana, Handakta Musiki Kanota,
Lok Sabha da haiba ma lei akhoi ma si kanogi izuki election IM gi wathok se tha khra sida adum lorani andogi final stage da leire na mana masa so dum hai union home mission haiba din nati Manipur da su akhoi kokomi na akan ma khongjang adum sangchalaga leiri hojik su kanogi main pack ki khongjang man da mu sidum yauri bani aduna sigi porsi lakanda Ujiki Nagagi Haitareko, Naga Territorial Council gi Kangu Tim Mamana Moina Harisi, Pan Naga Hohodiar, Pan Naga Hohodi, Naga Mayam Punsinda Bahabaniko, Punsinda Bajeta in the Nagaland gi Naganata Mayama, Manipurgi, the labor Nagasing, Arunachal gi Nagasing, Assangi Nagasing, pull up Punsin Gadabani, have a pot to the Yarway, the port of money, and a Moina Mot Pibani. Masi Hogi, India Menasu Kanani, practical over the Waka the ports Oiba, other Tom to talk to port of money. A cushion of Hirashini, a Pan Manipuri Hirashini, have the Nagaland the Sumatayam Kundai, then at the Assam Su Kundai, Aduga, then Arunachal Pradesh, Mizoram Sudum Lay, Adoki, Pan Manipuri Niharaga. Punna administrative unit amada lejage akhoi punjage habada madu yarwe habe port ama lay mai magi asagi Manipur da leibaduna Manipuri oina leirani then adagi Assam da leibaduna Assam gi Manipuri oina leidui neba masi mai magi kayar ki kano da lejar port ama neba madu natana akhoi demand ama tawe haraga su hekta atopa state ki mina su warobu yaba amana adagi di moi da su sanabi yada port ama demand torpodo madu potu oiroena adum masi si miyam thamak pane na ilawi Tamo ko lamdam si ko inu pi angang mathak sa thaba toman crime bidong ko social organization mayam asu asu kholaw law lai adubu ngasi ko tamo gi paper ri SANALEIBAK ta ko yam nungai ta paw haiba tai ko puning songning ai ba ko lamdam si 2015 dagina ko chali ba hi si ko 2019 faw da ko tongan mo rape case 185 cases start tori adu sei sahi ma sak chata ko contract ki rape sei contract mu thopi thole do hojik faw da victim sing ma pung pha ba ko wild pb da bana ko victim family sing na ko khulai pai ba bo la lo bo ro na ta ge any sarkar gi lo sang bo niom sum ta sau sing da pin da bo pham la ya bo pham ni si ko to ba phung bi si ta mo sedik ma yeng be akhoi Ganogi rape victim jingje mugi kanu sing case yamna nungaiti koina sum nai never su nungaiti ngasi gi ngarangi tha amasigi manungda tha ohumjigi manungda dragana sahiji gi manungda loini haiba porsima moinu u phangakte masi kanu ni ko sanabi oina labani kota case ma basi kam kan loidu no khangde je ipai fu gi hakakte dum hainara ba pora mane ado akhoi handakta koi jingai hada mang sahi gum badong tu male khoi all india gi oiba supreme court ki ruling makha da khoi Manipur da su fast track court ma hangre hoi maji gi hangra bani na athuba matam da wild di mathang torkadaba ada luri di wild si court ki wild tork matam da khoi thima du si magi witness mayam sing sinebo witness si kamai tok dino ha photoni ada police na victim gi family sigi magi washi dagi accused gi keno sing sin he na lumna lokala adu ga di problem oire adi sagi potu di nataba pambai du na toroga di moi di sen phang ko ni do adu mai sakhiba adagi di Manipur government na madu yengsin birektaba ade atopa morom dana kamai tore kulai pai kai matam dani ko kulai pai kang hu me option lakanda nangi du kes hando gain he har pugumba ado mi di madi han di yang kai khno mang le khabani ma pa thopa ngam jadrabani matu sonjarabani kunai sena ma bo handana yengbira kano maneba adugumba mi singdu da admaino opi ban na biba mayam na haibira pado madu kholaw du ne bujik lais madu sarupodi kulai pai ba singsu nang na toidu summi tawda bani thengna ga bani haiba kana thimui thengna du kana no angam badu ne emile gi macha emile gi mi adagi mantri gi manu siguma mayam du ne tawngam mayam du ne kendra ma do ji wa thok le ri ne hu si su hoi adu mayam le ri ne ba madu thengna ba am ga ba mayam do madu kamai do Miyamna mateng pangsingadabani aduga civil society organization mayamna moida mateng pibigadabani hanbalaitana pibigadabani then kulai paiba kangu ju nupi gi hakargadi moida moida tongsin birkanda mafung phaba kanu sing du khoi yade haibam yade haibam tongdana adugi mi kai khono mangwa sing dudi adu ta lepigadabane na ya fil tawningi aduna ngasagi victim family sing gi mai wakat se Manipur government su tabiu adu kulai paiba kangu su tabiu ne ya fil tawni miyeng tabi ba sing mikup amatangi kaina ni tanza adu lojage yam thun hanjarake miyeng tadun lebiu Your
Satellite channel Times of Manipur TOMTV is now on Airtel Digital TV on channel number 646. Ano bamadi nungai pa government ki thaba ma soina phangba yargani ICS coaching center na 100% job phangna bagi damakta guarantee pidro lagli India ki oina sarkar ki thaba khwaidagi masing ena phangaliba ICS coaching center imphal da sohanagan ICS ki thoidoba officer singdi course amakhak ki preparation tobiraga tongan ba department singi haibadi banking railway post office home teaching defense court haibu singa sida thabak line phangalagan ICS ki teaching method na minute mari nataga manga sangadaba question singbu second ahum nataga mari da solve to bangamale Imphal da laiba ICS coaching center da boarding ki khudong chabu thamjari For details please contact ICS coaching center Imphal Kasam Thong Hodam Lairak Miyang tabi ba singbo amukan na taram na oksari. Tamo hi makha tarak po siding asigi pause sing dai khoi kotong no pause sing ma lokho sara ba khoi Manipur da khoi matam ma hawdu ura kan da mo pung pha ma implement to ngam na pung pha na chalai ngam na lepura ba ado parlam ya ma diam harau na ba legi ba ado pamju pamna ri ba musu ri ba khoi helicopter service ni da ado hojik imphal khoi tongan ba imphal ji lambi leiramba imphal tamelong imphal more leiramba mayam pandam thamga su ji pawi ma pung phana chalai ba ngam dri bra ba si mayam hang am ori do hanak ko gi dana khoi anau flight ama imphal guwahati imphal dimapur su minister na hodok launch tawre ado si makha tarak poina hoi la ka do riba orange festival ama su christmas kuma gi yenga kan da khoi manipur gi khoi gi na transport department gi service na transport department gi mai kai di imphal tamelong khoi helicopter service mu hauragani haiba pawsi ni khoi ngasi tholei ba pawsi khoi pona pom pawsi da ko tawi tang trai thoi digi hana ni he hayeng mutage tamo sini lokho lei khong thang sidi kaina yeninge do tunggoina su kwai yeng biage sadok chasingi pambai oina miyang gi damakta khudong saba pibo oina hoi manipur government na lokho lei khong thang che dum taram no oina lawi hoi gi lekha da sasaning ba kanguna sasaraga athu kai gi oina flight ta order helicopter da sasage habadu am kaim kai de ado sing lambi gi lerga di sing lambi so dum sapa dum yai yam phaw khong thang amane na lawi तौबदि अखोगी मणिपुर ता अखोगी हेलीकॉप्टर चलाइबसे याम वाबा जाने अदा मियाम गिसु अखोगी निंगबसु थुंगनबा कया ngamदबा होई हुजिकसी फोक ने लसिन मे नोंफाइ मयाम पिक थलनि लसिन नोंफाइ मयाम पिक थन मतमदा सिनुंग मानुंगदा हेलीकॉप्टर पाइ बाइबसी याम डेंजर याम खुदोंग थिबो थोंगै ओइबा मदुना हेक पायु यादबा सोमना कंदना आई इमरजेंसी नेना सेन हेन तिंगगा चतोइनि माइ भराजी लुपा लिसिंग अनिगुम पीरगा चकदोइबा होई तेन गबा मुंगिदा फजना गाड़ी थोरगदी पुंग अहुमदा यौ पोनेना मरिदा यौ पोने हाइनबदो सि मिनिट खरगदा लोबि यानबा पामबदो अमाइ तंगाइ फदबदुना मरम मोर काना तौरनी एयरपोर्ट चलगा माना फम लेरनी ngairaga sungaini adugi lesson thari na hairaga kona pai ba yadre na harakadoine pose adugi thajaba se watpa adu masigi se aman laso kon badinga mo jiki oina de kon banga mo aduna awaba maya ama thengnarasu service ama hoi makhral mi khra da piri banina dum kane na dum lobota adna sisu more ge su dum lorkani adagi di tamelong su jeribam su dum matang dum torkani hanagi du tokhi badudi sel tongba tongda nate sidi scheme amagi makhara to bani moi da sen mang ponte da manipur government ni khangdi india government ni khangdi moi manara pulap torkanda moi punga suki na torga psat piduine pone ba madudi manga du di manipur government kwai mange ba india government su kaya mang ponti senam sang to jani miam ge damakta subsidy oina pahendoine mi ana sini aduga ngasagi hanagi dudi mai matam logi bani mai contract matam logi bani anoba bit tawna kanda moisin lawra ganda ujina pai be wane aduna khoi inter state ta magi kanugi ya connectivity leba summi yam phai dimapur ga manipur ga samnaba den adagi di khoi kanu yoba gwati yogi bisi yam phai aduna sima khongthang si ai di ate tim phum da su khoi arunachal pradesh ka si direct pai bi abagi port ka lere ga di sikkim ga ji pai bi abagi facility ga lere ga di madui kana ba sumyam na pibangam ni na khali masigi scheme si adum khoi adum taram no khum thoi na thamjagi Bangolo shelak pa sida khoi Indo member khoi regional board committee gi meeting ang pangthuk rena Assam rifle gi khoi ajar short ki cherol amna thadro pusi em khoi pawse sin do
ꯑꯩꯈꯣꯏ ꯄꯥꯎ ꯐꯣꯡꯅꯔꯤ ꯑꯩꯈꯣꯏ 15ꯁꯨꯕ ꯕꯥꯏꯂꯦꯇꯔꯦꯜ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯖꯅꯦꯜ ꯕꯣꯔꯗꯔ ꯁꯃꯤꯠ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯐꯕ ꯃꯔꯤ ꯊꯝꯅꯅꯕ ꯃꯐꯝ ꯊꯝꯃꯤ ꯍꯥꯏ ꯑꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯌꯦꯠꯅꯕ ꯂꯩꯔꯤꯕꯁꯤ ꯚꯥꯔꯠ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯑꯅꯤꯒꯤ ꯉꯝꯈꯩꯗ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯄꯤꯂꯔꯁꯤꯡꯗꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕ ꯑꯩꯈꯣꯏꯔꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯕꯣꯔꯗꯔ ꯍꯦꯟꯖꯜꯂꯛꯏ ꯍꯥꯏꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤꯅ ꯍꯦꯟꯖꯟꯗꯦ ꯍꯥꯏꯕ ꯆꯌꯦꯠꯅꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯑꯗ ꯍꯟꯗꯛꯇꯁꯨ ꯑꯩꯈꯣꯏ ꯁꯕꯁꯤꯗꯔꯤ ꯕꯣꯔꯗꯔ ꯄꯤꯂꯔ 15 ꯌꯨꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯏꯆꯝ ꯑꯃꯁꯨꯡ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯍꯥꯎꯂꯥꯏꯟ ꯐꯥꯏꯒꯤ ꯖꯒꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯊꯤꯡꯈꯤꯕꯒꯤ ꯋꯥꯐꯣꯛ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯉꯔꯥꯡꯐꯥꯎꯇꯗꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯃꯤꯠꯁꯤꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯃꯤꯠꯁꯤꯗꯤ ꯑꯐꯕ ꯃꯔꯤ ꯊꯝꯅꯅꯕ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯍꯥꯏꯕꯗꯤ ꯄꯥꯎꯁꯤꯗꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯃꯤꯠꯁꯤ ꯎꯅꯕꯕꯨꯗꯤ ꯐꯩ ꯃ꯭ꯌꯥꯟꯃꯥꯔꯒꯤꯁꯨ ꯃꯤꯑꯣꯏ 15ꯅ ꯁꯥꯕ ꯇꯤꯝꯅꯤ ꯍꯥꯏ ꯚꯥꯔꯠꯀꯤꯁꯨ ꯌꯥꯎꯔꯤ ꯍꯥꯏ ꯍꯥꯏꯔꯤꯕ ꯃꯤꯠꯁꯤꯗꯤ ꯃꯃꯥꯡꯗꯁꯨ ꯕꯣꯔꯗꯔ ꯃꯤꯠꯇꯤ ꯌꯥꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯣꯏꯒꯤ ꯆꯞ ꯆꯥꯕ ꯂꯩꯈꯥꯏ ꯇꯥꯕ ꯑꯃꯗꯤ ꯉꯁꯤ ꯐꯥꯎꯕ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯍꯪꯉꯤꯕ ꯋꯥꯍꯪꯁꯦ ꯇꯥꯃꯣꯁꯤꯗꯤ ꯀꯩ ꯊꯝꯕꯤꯒꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯔꯨꯇꯤꯟ ꯋꯥꯛꯅꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯑꯗꯨꯝ ꯇꯧꯕ ꯀꯩꯅꯣꯅꯤ ꯕꯣꯔꯗꯔꯗ ꯂꯩꯔꯤꯕ ꯆꯌꯦꯠꯅꯕ ꯃꯌꯥꯝ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯤꯡꯗꯨ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯅꯕꯒꯤ ꯃꯦꯀꯥꯅꯤꯖꯝ ꯑꯃꯅꯤ ꯊꯧꯔꯥꯡꯗꯤ ꯌꯥꯝ ꯐꯕꯖꯥꯠꯅꯤꯗ ꯐꯕꯗ ꯕꯣꯔꯗꯔ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯆꯌꯦꯠꯅꯕ ꯑꯃ ꯍꯦꯛ ꯂꯥꯛꯏꯁꯦ ꯂꯝꯒꯤ ꯆꯌꯦꯠꯅꯕꯁꯤ ꯑꯩꯈꯣꯏ ꯃꯦꯞꯅ ꯂꯣꯏꯁꯤꯟꯕ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯅꯧꯅ ꯃꯦꯞ ꯌꯦꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯂꯥꯛꯏ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯒꯨꯒꯜ ꯃꯦꯞꯇ ꯃꯣꯏꯅ ꯇꯛ ꯍꯦꯛꯇ ꯂꯧꯕ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯍꯦꯛꯇ ꯌꯥꯅꯕꯒꯤ ꯃꯈꯥꯗ ꯂꯣꯏꯁꯤꯟꯅꯁꯤ ꯀꯥꯏꯗꯨꯗꯤ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯗꯨꯅ ꯀꯔꯤ ꯍꯥꯏꯅꯣ ꯑꯗꯨꯃ ꯌꯥꯝ ꯅꯥꯈꯩ ꯁꯦꯡꯅ ꯇꯥꯕ ꯃꯣꯏꯗꯤ ꯃꯃꯤꯡꯅ ꯎꯍꯧꯕꯅꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯕꯥꯎꯟꯗꯔꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯃꯥꯅꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯕꯥꯎꯟꯗꯔꯤꯁꯤ ꯃꯃꯤꯡꯅ ꯎꯍꯧꯕꯅꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯃꯦꯟꯃꯥꯔꯔꯣꯝꯒꯤ ꯁꯥꯏꯠꯀꯤ ꯃꯣꯏꯒꯤ ꯄꯤꯄꯜꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯍꯦꯟꯖꯤꯟꯈ꯭ꯔꯦꯅ ꯃꯣꯏ ꯅꯣꯡꯃꯇ ꯍꯥꯏꯕ ꯇꯥꯗꯦ ꯃꯣꯏꯅ ꯇꯥꯔꯗꯤ ꯃꯣꯏꯒꯤ ꯑꯥꯔꯃꯤ ꯂꯥꯛꯑꯀꯥꯟꯗ ꯕ꯭ꯔꯃꯤꯁ ꯑꯥꯔꯃꯤ ꯂꯥꯛꯑꯀꯥꯟꯗꯨꯗ ꯅꯣꯏ ꯍꯟꯗꯣꯛꯑꯣ ꯍꯥꯏꯒꯨꯝꯕ ꯑꯃ ꯍꯥꯏꯔꯝꯕꯅꯤ ꯊꯨꯒꯥꯏꯔꯝꯕꯩ ꯋꯥꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯁꯤꯅ ꯃꯤꯌꯥꯝꯅ ꯍꯥꯏꯔꯀꯥꯟꯗ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯤꯅ ꯃꯗꯨꯗ ꯃꯤꯌꯥꯝꯒꯤ ꯀꯩꯅꯣꯗ ꯇꯣꯡꯁꯤꯟꯕꯤꯌꯨ ꯌꯥꯗꯕꯩ ꯋꯥꯅꯦꯕ ꯇꯧꯔꯤꯁꯤꯡꯁꯦ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯊꯤꯜꯂꯒ ꯆꯣꯡ ꯂꯩꯕ ꯑꯗꯨꯒ ꯃꯣꯏꯅ ꯑꯩꯈꯣꯏ ꯚꯥꯕꯨꯛ ꯑꯣꯏꯕꯒꯤ ꯐꯤꯕꯝꯅꯦꯕ ꯇꯧꯅꯔꯤꯁꯦ ꯑꯅꯤꯁꯤ ꯌꯥꯝ ꯈꯦꯠꯅꯩ ꯑꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯃꯥꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯕꯥꯎꯟꯗꯔꯤꯗꯨꯗ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯕꯥꯎꯟꯗꯔꯤꯗꯨ ꯑꯗꯨꯝ ꯑꯣꯏꯕ ꯌꯥꯏ ꯃꯤ ꯑꯁꯨꯛ ꯌꯦꯜꯂꯛꯇ꯭ꯔꯒꯗꯤ ꯃꯣꯏꯒꯤ ꯃꯦꯞꯇ ꯂꯩꯕꯗꯨꯅ ꯉꯥꯛꯇ ꯁꯨꯝ ꯇꯧ ꯌꯥꯄꯣꯟꯇꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯟꯕ ꯆꯨꯝꯃꯤ ꯑꯗꯨꯒ ꯁꯨꯝ ꯆꯌꯦꯠꯅꯕ ꯂꯩꯕꯁꯤꯗꯤ ꯐꯠꯇꯦ ꯅꯥꯈꯩ ꯁꯦꯡꯕ ꯑꯃꯗꯤ ꯊꯝꯕ ꯐꯩ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯃꯦꯟꯠꯀꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯕꯨꯛꯁꯤ ꯌꯥꯝꯅ ꯐꯗꯣꯛꯄꯗꯧꯅ ꯇꯧꯕꯁꯦ ꯃꯣꯏꯗꯗꯤ ꯑꯗꯨꯝ ꯃꯥꯡꯉꯁꯨ ꯌꯥꯕ ꯃꯥꯡꯗ꯭ꯔꯁꯨ ꯌꯥꯕ ꯂꯝ ꯈꯔꯕꯨꯒꯤꯗꯃꯛꯇ ꯀꯩꯗꯧꯋꯦꯒꯦ ꯑꯗ ꯐꯨꯠ ꯑꯩꯈꯣꯏꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃꯈꯛꯄꯨ ꯀꯩꯗꯧꯋꯦꯒꯦ ꯀꯥꯏꯅ ꯃꯣꯏꯅ ꯈꯟꯗꯣꯛꯈꯤꯕ ꯑꯩꯈꯣꯏꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯅꯤꯄꯨꯔꯤ ꯃꯆꯥꯁꯤꯡꯗꯨꯗꯤ ꯌꯦꯇꯨꯝ ꯃꯇꯣꯟ ꯄꯛꯄ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯃꯒꯤꯗꯃꯛꯇ ꯂꯥꯟ ꯇꯧꯅꯔꯤꯕ ꯄꯣꯠ ꯑꯃꯅꯦꯕ ꯃꯆꯤꯟ ꯃꯅꯥꯎ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯀꯥꯞ ꯃꯈꯩ ꯍꯦꯟꯖꯤꯟꯈꯤꯕꯗ ꯊꯥꯡ ꯄꯥꯏꯔ ꯌꯥꯅꯔꯛꯏꯕꯅꯦꯕ ꯂꯝꯁꯤ ꯌꯥꯝ ꯂꯨꯅ ꯂꯧꯅꯖꯥꯠꯅꯦꯕ ꯃꯅꯤꯄꯨꯔꯗꯤ ꯈꯔꯁꯨ ꯄꯤꯛꯄꯅꯤꯅ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯂꯝꯁꯤꯗ ꯋꯥꯈꯜ ꯊꯥꯗꯕꯤꯌꯨ ꯑꯗꯨꯒ ꯊꯕꯛ ꯇꯧꯕꯤꯌꯨꯅ ꯑꯄꯤꯜ ꯇꯧꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣ ꯉꯁꯤ ꯇꯥꯃꯣꯒꯤ ꯑꯁꯤꯟ ꯃꯌꯥꯝ ꯀꯥꯏꯊꯣꯛꯑꯀꯥꯟꯗ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯥꯏꯖꯤꯡ ꯗ ꯚꯣꯏꯁꯇ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯐꯣꯡꯉꯤꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯟꯅꯕꯤꯗꯕꯗ ꯑꯩꯈꯣꯏ ꯇꯥꯃꯣ ꯍꯦꯃꯟꯇꯀꯨꯃꯥꯔ ꯅꯤꯡꯒꯣꯝꯕ ꯏꯗꯤꯇꯔ ꯁꯅꯥꯂꯩꯕꯥꯛꯄꯨꯁꯨ ꯇꯣꯝ ꯇꯤꯚꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯗ ꯚꯣꯏꯁ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯌꯥꯝꯗꯒꯤ ꯀꯥꯏꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯔꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯀꯥꯏꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯅꯕꯤꯁꯤ